ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯎꯌꯥꯟ ꯎꯞꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯗꯨꯅ ꯆꯥꯅꯤꯡꯕꯇ ꯆꯥ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯇꯧꯗꯨꯅ ꯀꯦꯅ ꯅꯥꯟꯅ ꯇꯣꯅꯥꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯃꯌꯥꯅꯨꯄꯥ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯥꯔꯦꯡ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯥꯔꯦꯡ ꯑꯗꯣ ꯁꯦꯝꯂꯒ ꯊꯥꯎ ꯅꯝꯅ ꯉꯧꯗꯨꯅ ꯃꯔꯨ ꯃꯔꯥꯡꯒ ꯐꯖꯅ ꯍꯥꯞꯇꯨꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯄꯨꯈꯝ ꯄꯨꯈꯝ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯁꯥꯔꯦꯡ ꯊꯣꯡꯕꯗꯨꯁꯨ ꯇꯦꯡꯒꯣꯠꯇꯣ ꯊꯟꯀꯣꯛ ꯊꯟꯅ ꯍꯥꯞꯂꯝꯃꯤ꯫ ꯉꯥꯗꯨꯁꯨ ꯆꯥꯎꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯔꯦꯜ ꯆꯥꯅꯕ ꯎꯌꯥꯟꯗ ꯐꯅ ꯌꯥꯝꯅ ꯑꯃꯁꯨ ꯈꯥꯛꯆꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯆꯥꯛ ꯄꯨꯈꯝꯁꯤꯡꯗꯨ ꯆꯥꯛꯁꯪꯗ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯒ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯐꯝꯅꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ, ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯀꯣ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯗ ꯈꯔꯒ ꯏꯀꯥꯏꯕꯅꯦ ꯆꯥꯛ ꯑꯗꯣ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯇꯨꯅ ꯈꯔ ꯆꯥꯔꯦ꯫ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯦ, ꯍꯪꯒꯣꯏꯅꯨꯅꯦꯍꯦ, ꯆꯥꯛ ꯑꯦꯟꯁꯥꯡꯒ ꯌꯥꯝꯅ ꯂꯩꯔꯤ, ꯍꯥꯞꯍꯟꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯌꯥꯝꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ "ꯉꯥꯖꯥꯎ ꯂꯛꯆꯥꯎꯁꯤꯗꯤ ꯀꯌꯥꯕꯨ ꯍꯩꯅꯖꯗꯦꯗ" ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯥ ꯆꯥꯗꯅ ꯃꯌꯥꯝ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯩꯅꯗꯤ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯨꯕ ꯁꯥꯏ, ꯍꯩꯅꯗ꯭ꯔꯕꯣꯏꯗꯣ"꯫ ꯃꯌꯥꯝ ꯑꯗꯣ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯅꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨꯗꯤ ꯏꯀꯥꯏꯈꯥꯡꯗꯒꯤ ꯃꯄꯨꯛ ꯊꯟꯅ ꯆꯥꯈꯤꯗꯕꯅ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯍꯥꯎꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯌꯥꯟꯗ ꯉꯥꯔꯦꯜꯒꯤꯗꯃꯛꯇ ꯈꯥꯛꯍꯧꯕ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥꯗꯣ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯈꯣꯜꯒ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯝꯕꯗ ꯎꯌꯥꯟꯗꯣ ꯀꯣꯏꯃꯥ ꯃꯥꯕꯗ ꯊꯦꯡꯅꯔꯗꯨꯅ ꯇꯞꯅ ꯊꯥꯡꯊꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯌꯦꯡꯒꯤꯗꯃꯛꯇ ꯉꯥꯔꯦꯜ ꯍꯧꯅꯕ ꯈꯥꯛꯂꯝꯕ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯂꯣꯏꯅ ꯀꯣꯠꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯈꯜꯂꯛꯂꯝꯃꯤ, "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯧꯗꯣꯡ ꯆꯪꯗꯨꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯅꯕ ꯀꯔꯤꯃꯇ ꯄꯛꯍꯟꯗꯅ ꯂꯣꯏꯅ ꯂꯦꯛꯇꯨꯅ ꯆꯥꯊꯣꯛꯂꯒꯦ"꯫ ꯑꯁꯨꯝꯅ ꯎꯌꯥꯟ ꯑꯗꯣ ꯊꯥꯡꯒꯠꯂꯒ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩ ꯂꯩꯗꯨꯅ ꯃꯔꯩꯅ ꯂꯦꯛ ꯂꯦꯛꯇꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯎꯌꯥꯟ ꯊꯥꯡꯒꯠꯇꯨꯅ ꯂꯦꯛꯄꯒꯤ ꯁꯔ ꯁꯔ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯣ ꯃꯅꯦꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯥꯡ ꯆꯥꯅꯔꯨꯗꯨꯅ ꯇꯥꯔꯦꯗꯣ꯫ "ꯍꯩꯃꯥ, ꯍꯧꯗꯣꯡꯁꯦ ꯎꯌꯥꯟꯗ ꯉꯥ ꯊꯣꯡꯕ ꯈꯥꯛꯄꯗꯨ ꯆꯥꯔ ꯃꯥꯜꯂꯦꯅꯦꯍꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯧꯒꯠꯂꯛꯄꯗ ꯃꯩ ꯃꯝꯂꯝꯗꯨꯅ ꯐꯨꯡꯒꯥꯗ ꯆꯪꯗꯨꯅ ꯃꯩ ꯀꯥꯝꯅꯕ ꯀꯨꯝꯊꯔꯛꯄꯒꯤ ꯅꯥꯁꯣꯟꯗꯣ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨꯅ ꯇꯥꯕꯗꯒꯤ ꯎꯌꯥꯟꯗꯣ ꯃꯀꯣꯛꯇꯒꯤ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯈꯤꯔꯝꯗꯦ꯫ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯌꯥꯗ꯭ꯔꯕꯗ "ꯀꯥꯟꯅꯔꯔꯣꯏ, ꯃꯁꯤꯗꯤ ꯈꯪꯂꯛꯄꯅ ꯍꯥꯜꯂꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯌꯧꯅꯕ ꯃꯥꯗꯨꯅ ꯂꯥꯛꯄꯗ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯎꯈꯣꯡꯗ ꯊꯦꯡꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯒꯤ ꯎꯌꯥꯟꯗꯣ ꯕꯣꯞ ꯂꯥꯎꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯉꯛ ꯑꯗꯨꯃꯈꯩꯅ ꯃꯥꯒꯤ ꯃꯉꯛꯇ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯎꯌꯥꯟ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯅꯦꯝꯅ "ꯍꯩꯃꯥ, ꯍꯧꯗꯣꯡ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ, ꯍꯨꯔꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ" ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯨꯅ ꯃꯩ ꯀꯥꯝꯈꯠꯂꯦ ꯑꯗꯨꯒ ꯄꯣꯗꯣꯟ ꯆꯨꯈꯠꯂꯝꯃꯤ꯫ ꯄꯣꯗꯣꯟ ꯍꯦꯛ ꯆꯨꯈꯠꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯐꯨꯡꯒꯥ ꯍꯦꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯅ "ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯤꯕꯨ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯣꯗꯣꯟ ꯃꯉꯥꯟꯗꯨꯗ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯃꯌꯥꯅꯨꯄꯥꯅ ꯎꯌꯥꯟ ꯃꯉꯛ ꯑꯗꯣ ꯃꯥꯒꯤ ꯃꯉꯛ ꯁꯝꯗ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯜꯂꯒ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ "ꯍꯩꯃꯥ, ꯑꯩꯈꯣꯏ ꯑꯉꯥꯡꯅꯤꯅ ꯁꯤꯗꯤ" ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯗꯣ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯄꯥꯜ ꯊꯣꯛꯈꯤꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯤꯕꯁꯤ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯃꯥꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ "ꯃꯇꯣꯝꯇ ꯁꯣꯟꯖꯩ, ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ, ꯉꯟꯅ ꯅꯨꯄꯥ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯣꯏꯗꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯅꯤ ꯑꯋꯥꯕꯅꯤ ꯑꯅꯤ ꯄꯨꯟꯗꯨꯅ ꯐꯃꯨꯡꯗ ꯐꯤꯔꯨ ꯐꯤꯔꯥꯡ ꯈꯨꯝꯖꯤꯟꯗꯨꯅ ꯑꯅꯥꯕꯗꯧꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯅꯦꯝꯅ ꯃꯌꯥꯅꯨꯄꯥꯗꯨꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯃꯅꯦꯝꯕꯣꯛ ꯂꯥꯛꯏ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅ ꯃꯅꯦꯝꯗꯣ ꯃꯌꯥꯅꯨꯄꯥꯒꯤ ꯃꯁꯛ ꯁꯨꯛꯎ ꯎꯗꯅ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫
ꯍꯥꯏꯗꯣꯛꯄꯗ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯕꯅꯤꯅ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯅꯗꯔꯦ꯫ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯃꯥ ꯃꯄꯥ, ꯃꯆꯤꯜ ꯃꯅꯥꯎ ꯐꯥꯎꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯑꯍꯤꯡꯗ ꯆꯦꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯈꯪꯈꯤꯗꯔꯦ꯫ ꯑꯀꯣꯟꯕꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯏꯀꯥꯏꯃꯟꯗꯨꯅ ꯂꯪꯐꯩꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤꯕꯗꯒꯤ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯃꯧ ꯅꯍꯥ ꯑꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯕꯣꯏꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯍꯥꯏꯕꯗꯤ ꯁꯥꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯏꯐꯠ ꯐꯠꯇꯦ꯫ ꯏꯆꯥ ꯆꯥꯅꯤꯡꯅ ꯆꯥꯅꯤꯡꯗꯕ ꯁꯥꯔꯨꯕꯗꯒꯤ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫